ngasi aina video ngasi gi video se tawjadu se YouTube te gi pesa kamaina tangani haba sigi matang dani ko duka tasengna YouTube se haidi mayam je YouTube ne yengnare duka mi kharam ne pesa tali kharam ne yengnari ado pesa je kamai tali no habi YouTube tawjadraga chu kogi pesa kamai ta nai no mayam hu YouTube mayam ano no thore dana adu moina to ji kamai ta ina habi do ai full da pura habi haijarakke aduna YouTube tawningasu kanani ade tawning da bida sum mayam na tawnai se kari no habdu khangningasu kanani ai ham dai jage YouTube ta tawi se kaina kanda aham bada paisa si tan ge taragati YouTube ki account ma hangani ko YouTube ki account hang mai Gmail account ma hangani aduga phone number nung tawraga nangi channel ma hang dok tuine ba channel je hang kanda paisa nang video thagalani video thagal paisa ta phangada una te kamai tawne ha kanda video se thagalani adugi matungda channel se YouTube ki team na approve torkane ko na approve tawdingi di pisa suna la oi lakh view la aju subscriber lakh la aju approve tawdraga di pisa suna la oi aduga pisa si kamaina lakani approve torkani habdo ai haikeba sahi amai manungda 12 months ki manungda 1k subscriber yogudaba 1k lisingama subscriber lisingam yogudaba aduga watch time haidi nangna thagakhiba video sing adu sahi amagi manungda 4000 watch hour yauda 4000 habdi minutes ta hai taragadi kenone 2,40,000 minutes hai tar 2,40,000 minutes si se yauda ba aduga nangna thagaliba video do adu mogi rule and regulation khale thagapa yaba lei aduga yadaba su lei adu moi loi check torkane banangna haiba nangi 1k subscriber yorani aduga 1k yor matungda 4000 watch hour yorani adu du tawraga moida 1000 gane ko apply tawrani de moina check torani review torani ko phajana nangi channel si nang thagali video si yabra yadabra habdo aduga tha amagi manungda yai natraga yade habdo keno da email da pirakane nangi email da adu samai torani aduga kaigumba yataragadi nangi account se advertise lakane ads aidi akoina video YouTube te yengwa tamda ads laidana adu ads lai jing du moi account du approve toramni paisa lakha horabane ado aduga paisa adumai leire aduga samai toragani ko mayam tongnai jing ja aduga tasengna nangna YouTube te ki paisa tange hai taragati kogi YouTube ta video je koi thagap tab thumbnail haibam le thumbnail haib je kaina gan aina je ngasi thagali video se gi mamang da ai gi picture ma yaw idena photo video atu gi thumbnail to madu ma phajana koi attractive oi mo ong de sem tare ko dum de mayam ni jingning na pot aduga adu semena nangi video content du phajadra ga di kemte kana di haidi adu dagi changa ni jingning ani min hek ubda changa kan manung de di pura am te yaram dredi adudi adum minute ama ani yengaga adum tokrani min manga samdo aduna nangi channel do grow to bu sung ngamoiba aduna pesa tangge ta di channel chu grow to batai grow to ga ta ga di nangi thumbnail fajabtai content fajabtai aduga title description tag ana moi ahum am lei ko sina video tha pa dam da I ga dawa asidi ko na dum tamaga live ko ne du ta seng nangi YouTube te ho ga ta ga di content do nang thagat ka da content do fajarani khan ta di horo aduga thumbnail do adu kai gumba content do fajadra ke channel do grow to bujunga ma grow to hai chi kaino nangi subscribers chama khak le khalajine adi nangna video thagari do mi chama du ta soidan tholakane moina nangne video thagi ba moina chingda ba do ko da do notification subscribe tawraga notification na namam mi oi targa di keno tawni ko notification namam mi oi tari direct notification lakani subscriber du da do notification namam da targa di la oi adu sum video sum YouTube ki chingda matamda mamang wai de tholakane subscriber gi aduga grow se kamai tawgani ha kanda nangna thagale ba video se mine yengbagi chang je percentage se hadi minute manga samudu minute mari yang haro average ta ko gi 55 te gi na hadi 55 te hora adu makha ju khangde adu 55 ki chang de leita di viral chapi ya viral sai je kaina kanda nangna hadi ai gi